World News khara miyamda update pizari. Russia madi Ukraine lebak ani gi marakta chahi ani hena satarakliba lan asida America nasu tengkhang kayada Ukraine da mateng pangkraba matungda amuk lebak asida advance oiraba fighter jet F-16 pikibana maram oiraga soknariba lan asigi saklonda chauna ahongba ama lakpa uragani. CNN की रिपोर्ट की मतुंग इन्ना अमेरिका के फॉरेन मिनिस्टर ब्लिंकन ना यूक्रेन द मतिक मयाई लेरबा फाइटर जेट F-16 पीरबनिना रूसिया का चपचाना लांथेंगनब ngamlagani अमेरिका ना F-16 पीबीबगिदमक यूक्रेन की प्रेसिडेंट जेलेंस्की ना अमेरिका की प्रेसिडेंट अमरी गवर्नमेंट बु थागतपा फोंदोखरे Sayolasi manungda Sainagi masing yamlaba warship singna Alaska Costa Laktuna America bo koisilakpagi mong ubada Alaska Costa mathok toriba America Navy singda section na mikup nahum singna lenana bagidamak high alert laothokhre America gi coast ngak liba security singna fongdoropagi matung inna Sainagi matik mayai lereba warship mari romna Alaska coast ki manung channa leiba saurakna kilometer chani rom lapa maphamda mathang lakpa thengnaki Sainagi warship na leiriba mafam adu America gi ngamkhaitamna sanglaktanaba radio gi khuthangda pau phongnaraba matungda warship sing adu tapna lapthokhi adumakpu Sainagi warship singna tarukliba thong sing adu yamna singningai oiba maramna America gi defense ki maikedi matam pumnamakta warship sing adu kadai de leiri amadi makhogi movement singbu mikum naham singna adumak lepa leitana yengsinnana bagidamak yathang pikre haukiba tha kharagi mamangdasu Sainagi warship khara Alaska coast ta ubo phangki hauzik Saina amadi Taiwan anigi marakta chauna unkhatnariba asida Americana Taiwan gi miseng sangduna faigak final leptuna leibagi thong asida Saina na America bu khamthengna sauribani China amadi Japan anigi marakta advance oiraba khusu khulai sing nongna putorakpagi chang hengalakli Malim gi leiba kharada misi mina kya yauna akan bamong da lan soknaringai aduga maike amaromdana mahuksagi khal kaitharakpana maram oiraga pirakliba asoba saiting singi marakta yamna advance oiraba langi khusu khulai saduna sangdamnabagi chang malim gi leibak singda hengalakli Sainana missile defense radar mai pangna test tawkhraba matungda Japan su matik mayai leraba missile mai pakna test tawduna leibak ani asigi marakta langi khusu khulai sabagi lamda akanba mongda sangdamnaba hengalakpana maram oiraga Asia country da su Russia Ukraine amadi Israel Gaza da thokliba lan thoklagadra haibagi mi paiba hengalakli Handak China na mai pangna test tawkiba missile defense radar system asi amuktada missile tara hena track tawba ngammi loinana radar asina laser technique amadi anobo makhalgi algorithm sijinnabana target adubu chamada sama thugaibasu ngamlagani amaromda Japan mai pangna test tawkiba hypersonic missile asi yamna matik mayai leiba posak amani Hypersonic missile asi kilometer chamapan hena lafna leiba target amabu thugaiba ngambada natana mahakpu thugainaba kapsilakpa atopa missile amatana hypersonic missile asibu manghan takhanba ngamloi asigumba wafam kaya lakpa sina maram oirega ingna signal leramba Asia country dasu thooningdaba thodok wathok kaya thorakpa yana leiri Gaza amadi Israel gi marakta soknariba langi update thamjari Israel na Gaza da leriba Hamas singbu maru fangna mangan nabagidamak chatharakiba lan asigi manung channa haukiba pung kunga mari asigi manungda Gaza gi Al-Mawasi da Israel na sathakiba air strike da punna miyai humdraga mathoi sikre Israel na sathakiba air strike aduda Palestinian chaniga marphumapal lomsu chauna asok apan nangki Israel gi defense minister gi maiki dagidi hauzik fawbagi oina chapchana mi kaya sikrabagi haiba fongdorakpa leitri adubu Hamas ki maiki dagi fongdorakhibagi matung inna Israel na sathakiba air strike aduda punna miyai chamaram sikhi aduga miyai kiyana asok apan nangkhiba maramna civil emergency service lauthoktuna mi kanbagi thabak akanba mawngda sathari yamna akanba mawngda masing yamlaba bomb sing thadaraktuna attack tawrakhibana maram oiraga Paksana amang ata thoki siriba adugi manungda nupi angang kaya marum yauki
Palestinian mission miyamna America gi mateng yauna Israel na lana sigi manung channa lepa leitana attack tawduna miyai kya hatliba sigi matangda fendaba wafum kya marumsu fongdorakpa leiri. Myanmar da tholiba civil war gi khwaidigi nauba update miyamda thamjari. Myanmar gi San State ki awang thangbada leiriba Nauhankyo township da leiba junta gi military base ani Tang-ang National Liberation Army na khudum chansinkre marak asida Myanmar gi military junta na tha taruki matam asigi manungda Navy gi ship sindokre haina media report ki warol matung ina khangalakli. Mandalay People's Defense Force yauna Tang-ang National Liberation Army amadi masigi alliance singna yumjukation numitta Nauhankyo town da leriba missile battalion 606 khudum chansinkre. Haukiba cheo anirom chupna landaraba matung tarakpa matamda junta gi mission battalion adu khudum chanba ngamki. Ngarang ayu anganbada TNLA amadi Danu People Liberation Army na Gotawin amadi Gokwin da leriba base anida red chathaki hairiba mafam asi junta gi mission battalion 606 tagi handokhraba lanmi sing adu sangjafam lawduna leiba mafam ni. TNLA gi maike dagi hakibada Gokwin gi masing yamlaba langi khusu khulai singsu fagat pangamle lenana Myanmar lanmi gi asiba hakchang kaya amasu taduna leramba thengnaki. Myanmar gi military junta warplane amadi Mi-35 helicopter gunship Y-12 airplane singba sizinaduna air strike chatharaki lenana manak nakpada leriba battalion 105 tagi cell anirak hana kapsinduna attack chatharaki. Irai numita Nauhankyo township ta leriba Nawang village ki manak nakpa mafamda khutthongnabagi thogdok sing chathaduna lakhi. TNLA na fongdorakibada San State ki Mongmit town da leriba Reserve Force ka khutthongnabagi thogdok sing chathaki masida masing yamlaba khusu kulai kaya ama fagatpa ngamkre. Jun kunga manga dagi hauraga chatharakiba reta TNLA na Reserve gi position marphu sis tawkre lenana Keongke amadi Nauhankyo town occupy tawre. Mandalay gi Monggong town singi ayamba saruk singsu khudum chanba ngamle. Brotherhood Alliance ki fellow member ama oiriba Myanmar National Democratic Alliance Army na TNLA ga khusam naraga sangi awang thangba capital Lasio capture tawnanaba hotnari. Haukiba sahigi October thadagi hauraga awang thangba San State ta Brotherhood Alliance na Operation 1027 launch tawki. Masida junta gi masing yamlaba base commander center amadi battalion headquarter kunga mari lenana town kun amadi maru oiba Sainaga lalol itik tawnabagi lambi kaya amasu khudum chanba ngamki. Adubu chatharakiba operation aduda Sainana broker oiduna Regime ga 6 fire ama alliance asiga yanakibagi matung inna January 10 da operation adu lepki. Jun thagi athengba saruk phawbada operation adu lepki.